ꯅꯨꯃꯤꯠꯇ ꯀꯅꯥ ꯑꯃꯕꯨ ꯉꯥꯏꯔꯝꯗ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯅꯣꯡ ꯑꯃꯨꯛ ꯉꯥꯟ ꯅꯨꯃꯤꯠ ꯑꯃꯨꯛ ꯇꯥ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯇꯨꯝꯅ ꯍꯤꯞꯅꯅꯕ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯕꯅꯤ꯫ ꯄꯣꯏꯔꯩꯁꯨ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯐꯝꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯐꯣꯟ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯁꯤꯂꯩꯗꯤ ꯁꯣꯐꯥ ꯂꯩꯔꯤꯕꯗꯨꯗ ꯐꯝꯗꯨꯅ ꯃꯥꯒꯤ ꯅꯣꯠꯄꯦꯗꯇꯣ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯁꯨꯝ ꯃꯊꯪ ꯍꯥꯡꯗꯨꯅ ꯌꯦꯡꯂꯛꯄꯗ ꯂꯩꯃꯥꯏ ꯑꯃꯗ ꯆꯞ ꯂꯦꯞꯄꯤ꯫ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯃꯤꯅꯤ ꯑꯉꯧꯕ ꯆꯦꯕꯥꯡꯗꯨꯗ ꯇꯥꯔꯤꯕꯗꯣ꯫ ꯁꯤꯂꯩ ꯃꯃꯣꯟ ꯅꯣꯛꯂꯒ ꯄꯣꯏꯔꯩꯔꯣꯝꯗ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯇꯥꯇꯣꯟ, ꯄꯣꯏꯔꯩ ꯃꯃꯥꯏꯗꯤ ꯂꯩꯊꯣꯔꯛꯇꯕꯤꯗ ꯍꯌꯦꯡ ꯌꯥꯎꯁꯪꯅꯤ꯫ ꯀꯣꯏꯕ ꯆꯠꯁꯦ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯄꯣꯏꯔꯩ ꯃꯤꯆꯤꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯑꯉꯥꯡꯅꯤꯅ ꯀꯣꯏꯕ ꯆꯠꯅꯤꯡꯉꯤꯕ꯫ ꯁꯤꯂꯩ ꯃꯆꯤꯟꯗꯣ ꯈꯔ ꯈꯖꯤꯛ ꯁꯨꯒꯠꯂꯒ ꯑꯉꯥꯡ ꯅꯠꯇ꯭ꯔꯗꯤ ꯆꯠꯄ ꯌꯥꯗ꯭ꯔꯣ? ꯑꯗꯨꯒꯅꯦ ꯑꯩ ꯃꯄꯥꯟ ꯊꯣꯛꯇꯕ ꯀꯨꯏꯔꯕꯅꯤ꯫ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯁꯦ ꯇꯟꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯊꯧꯋꯥ ꯁꯥꯗꯦ ꯅꯨꯄꯥꯗꯣ ꯐꯣꯟꯗ ꯑꯗꯨꯃꯛ ꯑꯣꯟꯁꯤꯟꯈ꯭ꯔꯒ ꯈꯨꯝꯂꯛꯏ꯫ ꯅꯪꯉꯣꯟꯗ ꯀꯅꯥ ꯊꯣꯛꯀꯅꯨ ꯍꯥꯏꯒꯦ? ꯆꯠꯂꯨ ꯀꯩꯅꯣ ꯅꯪ ꯆꯠꯅꯤꯡꯉꯁꯨ꯫ ꯐꯩ ꯀꯩꯅꯣ ꯆꯠꯀꯦ ꯑꯩꯁꯨ꯫ ꯆꯠꯂꯨ꯫ ꯈꯪꯅꯤꯕ ꯂꯩꯁꯥꯕꯤ ꯁꯥꯗꯅ ꯇꯞꯇꯥꯏ ꯀꯦꯔ ꯆꯠꯀꯦ꯫ ꯊꯥꯏꯅꯗꯩꯁꯨ ꯅꯪꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯗꯅ ꯑꯩ ꯏꯊꯟꯇ ꯂꯥꯡꯕ ꯀꯥꯏꯗꯣ ꯐꯪꯖꯔꯛꯇ꯭ꯔꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯈꯜꯂꯒ ꯏꯔꯥꯡ ꯍꯧꯖꯤꯟꯒꯦ꯫ ꯄꯣꯏꯔꯩ ꯐꯣꯟꯗꯨ ꯂꯣꯛ ꯐꯠ ꯇꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯍꯧꯒꯠꯂꯒ ꯃꯈꯣꯡ ꯐꯃꯨꯡ ꯃꯆꯤꯗ ꯌꯥꯟꯊꯗꯨꯅ ꯐꯝꯂꯒ ꯑꯉꯥꯡꯅ ꯂꯩꯁꯥꯕꯤ ꯌꯥꯝ ꯁꯥꯅꯤꯡꯕ꯭ꯔꯕꯨ ꯐꯥꯛ ꯇꯧꯔꯛꯀꯅꯤ꯫ ꯁꯤꯂꯩ ꯅꯨꯄꯥ ꯃꯉꯣꯟꯗ ꯐꯩꯖꯩ ꯌꯦꯡꯁꯤꯜꯂꯛꯏ꯫ ꯑꯣ ꯑꯉꯥꯡ ꯑꯣꯏꯕꯩꯔꯣ ꯂꯩꯁꯥꯕꯤꯒꯤ ꯁ꯭ꯇꯦꯖ ꯁꯣꯡ ꯀꯥꯜꯂꯒ ꯃꯧꯒꯤ ꯂꯤꯁꯇ ꯑꯦꯗꯃꯤꯁꯟ ꯇꯧꯕꯤꯔꯤꯁꯦ? ꯏꯀꯨꯕꯣꯛꯀꯤ ꯄꯣꯏꯔꯩ ꯍꯧꯒꯠꯂꯛꯇꯨꯅ ꯁꯤꯂꯩꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯤꯂꯩ ꯃꯗꯨ ꯎꯕꯗ ꯃꯥꯅ ꯄꯥꯏꯔꯝꯕ ꯅꯣꯠꯄꯦꯗꯇꯣ ꯐꯠ ꯐꯤꯅ ꯈꯨꯝꯖꯤꯜꯂꯒ ꯂꯣꯠꯁꯤꯜꯂꯤ꯫ ꯄꯣꯏꯔꯩ ꯅꯨꯄꯤ ꯃꯥꯒꯤ ꯃꯀꯣꯛꯇꯨꯗ ꯏꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯅꯪꯅ ꯌꯨꯝ ꯌꯥꯝ ꯄꯥꯅꯤꯡꯕꯗꯨꯗ ꯑꯩꯅ ꯁꯤꯗ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯤꯕ ꯈꯪꯉꯕ? ꯅꯨꯄꯥꯗ ꯑꯍꯨ ꯈꯨꯗꯤꯡꯒꯤ ꯑꯁꯤ ꯐꯖꯩꯒ ꯃꯥ ꯄꯥꯝꯃꯤꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯆꯟꯅꯔꯔꯣꯏꯅ ꯁꯤꯗ ꯑꯩꯅ ꯅꯪ ꯃꯧꯒꯤ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯤꯔꯤꯅꯤ꯫ ꯁꯤꯂꯩ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯃꯉꯛꯀꯗꯣ ꯄꯣꯏꯔꯩꯔꯣꯝꯗ ꯈꯔ ꯊꯥꯡꯒꯠꯂꯒ ꯁꯧ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯇꯣꯟ ꯃꯉꯥꯏꯔꯦꯕ ꯆꯥꯎꯕꯤꯔꯤꯁꯦ꯫ ꯑꯩꯁꯦ ꯀꯩꯝ ꯈꯪꯖꯗ ꯍꯩꯖꯗꯕꯗꯧꯅ ꯇ꯭ꯔꯦꯅꯤꯡꯒ ꯄꯤꯕꯤꯔꯤꯅꯦꯕ꯫ ꯄꯤꯔꯤꯅꯤ꯫ ꯅꯠꯇ꯭ꯔꯗꯤ ꯅꯪꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯖꯇꯨꯒꯗꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯂꯥꯛꯄꯗ ꯅꯄꯥꯝ ꯊꯅꯝꯕ ꯐꯤꯕꯝꯅꯤ꯫ ꯏꯁ ꯀꯔꯤ? ꯄꯣꯏꯔꯩ ꯃꯈꯥ ꯇꯥꯅ ꯂꯛꯅꯔꯛꯏ꯫ ꯂꯨꯄꯥ 10 ꯄꯤꯕ ꯊꯨꯝ ꯄꯦꯀꯦꯠ ꯑꯃꯐꯥꯎ ꯂꯣꯏꯕ ꯅꯪꯗꯧ ꯃꯥꯟꯗꯦ ꯅꯪ꯫ ꯈꯣꯟꯖꯦꯜꯗꯨ ꯁꯤꯂꯩ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯛꯏ ꯍꯦꯟꯅ ꯁꯥꯎꯔꯤ ꯎꯠꯄꯒꯨꯝ꯫ ꯊꯨꯝ ꯄꯦꯀꯦꯠ ꯂꯣꯏꯕ ꯅꯪꯗ꯭ꯔꯒꯅ ꯄꯨꯂꯞ ꯊꯥꯛꯆꯤꯜꯂꯝꯅꯤ ꯑꯩꯗꯤ꯫ ꯑꯩꯕꯨ ꯌꯥꯝ ꯆꯟꯅꯔꯣꯏꯗꯧꯕꯒꯤ ꯇꯥꯏꯞꯇ ꯍꯥꯏꯔꯗꯅ꯫ ꯐꯩ ꯑꯇꯣꯞꯄ ꯅꯨꯄꯥꯗꯒ ꯌꯨꯝ ꯄꯥꯜꯂꯔꯣꯏ꯫ ꯇꯥꯇꯣꯟꯗ ꯂꯩꯔꯅꯤ꯫ ꯆꯌꯦꯠ ꯈꯣꯏꯌꯦꯠꯅꯕꯤ ꯁꯥꯗꯅ ꯑꯗꯨꯝ ꯂꯩꯔꯅꯤ꯫ ꯑꯩ ꯆꯟꯅꯗ꯭ꯔꯤ ꯐꯥꯎ ꯇꯥꯇꯣꯟꯅ ꯇꯥꯛꯇꯧꯕ ꯑꯗꯨꯒ ꯑꯩꯁꯨ ꯇꯥꯇꯣꯟꯅ ꯇꯥꯛꯂꯤꯈꯩ ꯁꯨꯛꯂꯧ ꯍꯦꯛ ꯂꯧꯕꯤꯔꯣꯏ꯫ ꯋꯥꯍꯩ ꯑꯁꯥꯡꯕꯗꯨꯃ ꯍꯥꯏꯔꯝꯂꯒ ꯁꯥꯍꯨꯝ ꯑꯃꯗ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯃꯥꯒꯤ ꯐꯃꯨꯡ ꯇꯝꯅ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯐꯝ ꯊꯥꯔꯕ ꯅꯣꯠꯄꯦꯗꯇꯣ ꯃꯣꯟ ꯃꯈꯥꯗ ꯏꯟꯁꯤꯟꯈꯤꯗꯨꯅ ꯑꯃꯨꯛ ꯍꯤꯞꯊꯈ꯭ꯔꯦ꯫ ꯄꯣꯏꯔꯩ ꯋꯥ ꯑꯃꯁꯨ ꯈꯨꯝꯍꯧꯗ ꯅꯨꯄꯤꯗꯨꯒꯤ ꯏꯁꯧ ꯃꯆꯥꯗꯨꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯊꯥꯒꯨꯝ ꯅꯣꯛꯂꯒ ꯂꯩꯍꯧꯔꯦ꯫ ꯁꯤꯂꯩꯅ ꯀꯔꯤ ꯈꯜꯂꯒ ꯍꯥꯏꯔꯛꯂꯤꯕ ꯋꯥꯅꯣ ꯍꯥꯏꯕ ꯃꯥ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯍꯥꯟꯅꯗꯒꯤ ꯍꯥꯃꯨꯅꯤ ꯉꯥꯛꯅ ꯁꯛꯅꯕ ꯋꯥ ꯑꯃꯒꯨꯝ ꯂꯧꯗꯨꯅ ꯅꯣꯛꯍꯧꯔꯤ ꯅꯨꯄꯥ ꯃꯥꯗꯤ꯫ ꯁꯤꯂꯩꯗꯤ ꯁꯣꯝꯗ ꯑꯃꯨꯛꯁꯨ ꯁꯥꯎꯅꯤꯡꯉꯤ ꯑꯃꯨꯛꯁꯨ ꯃꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨꯗ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯥꯟꯅꯗꯨꯅ ꯃꯊꯟꯇ ꯏꯀꯥꯏꯕꯁꯨ ꯄꯣꯛꯂꯛꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯉꯁꯤꯗꯤ ꯂꯝꯇꯥꯒꯤ ꯊꯥꯅꯤꯜ ꯌꯥꯎꯁꯪ ꯍꯧꯕ ꯅꯨꯃꯤꯠꯅꯤ꯫ ꯁꯅꯥꯇꯣꯝꯕꯤꯒ ꯆꯪꯗꯨꯅ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯁꯦꯡꯇꯣꯛ ꯈꯣꯠꯇꯣꯛꯇꯨꯅ ꯇꯧꯔꯤ꯫ ꯄꯣꯏꯔꯩꯁꯨ ꯊꯕꯛ ꯁꯨꯇꯤ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯊꯕꯛ ꯄꯨꯂꯞ ꯂꯣꯏꯁꯤꯜꯂꯛꯄꯗꯗꯤ ꯄꯨꯡꯁꯨ ꯊꯦꯡꯂꯕꯅꯤꯅ ꯆꯥꯛꯁꯨ ꯈꯔ ꯊꯦꯡꯅ ꯆꯥꯔꯦ꯫
ꯊꯕꯛ ꯏꯟꯈꯥꯡ ꯂꯣꯏꯁꯤꯜꯂꯨꯕꯒꯤ ꯋꯥꯅꯔꯗꯨꯅ ꯉꯥꯏꯍꯥꯛꯁꯨ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯀꯥꯗ ꯑꯃꯨꯛ ꯆꯪꯅꯔꯛꯂꯦ꯫ ꯅꯨꯡꯊꯤꯜ ꯅꯨꯡꯁꯥ ꯂꯩꯊꯔꯛꯄ ꯃꯇꯝꯅꯤ꯫ ꯁꯤꯂꯩ ꯑꯁꯦꯡꯕ ꯃꯐꯤ ꯁꯦꯠꯇꯨꯅ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯑꯃꯨꯛ ꯍꯟꯅꯋꯥꯏ ꯇꯩꯗꯨꯅ ꯂꯥꯏꯗꯨ ꯀꯠꯊꯣꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯄꯗ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯈꯔꯁꯨ ꯇꯞꯅ ꯇꯞꯅ ꯂꯥꯛꯄ ꯍꯧꯅꯔꯦ꯫ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯐꯅꯦꯛ ꯁꯦꯠꯄꯤ, ꯖꯩꯄꯨꯔ ꯏꯟꯕꯤ ꯌꯥꯟꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯤ ꯑꯍꯟꯅ ꯐꯤꯔꯣꯜ ꯁꯦꯠ ꯆꯥꯗꯨꯅ ꯙꯣꯜ ꯃꯆꯥ ꯑꯃꯃꯝꯒ ꯂꯣꯏꯅꯅ ꯅꯥꯀꯊꯦꯡ ꯅꯤꯕ ꯂꯥꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗꯨꯕꯨ ꯁꯅꯥꯇꯣꯝꯕꯤ ꯑꯃꯗꯤ ꯁꯤꯂꯩ ꯃꯅꯤ ꯃꯃꯧ ꯆꯪꯗꯨꯅ ꯅꯥꯀꯊꯦꯡ ꯍꯥꯞꯂꯤ꯫ ꯁꯣꯃꯣꯔꯖꯤꯠ ꯁꯨꯃꯥꯡꯈꯣꯜꯗ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨꯗ ꯐꯝꯗꯨꯅ ꯅꯣꯛꯃꯤ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯃꯇꯧꯁꯤꯡꯗꯨ ꯌꯦꯡꯂꯤ꯫ ꯄꯩꯁꯥ ꯄꯤꯔꯕ ꯇꯨꯡ ꯃꯈꯜ ꯃꯈꯜꯒꯤ ꯕꯣꯔ ꯀꯌꯥ ꯑꯃꯁꯨ ꯄꯤꯔꯝꯂꯤ꯫ ꯁꯤꯂꯩꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯆꯥꯎꯕ ꯃꯈꯣꯏ 5-6 ꯂꯥꯛꯂꯤꯕꯗꯨꯗ ꯑꯣꯟꯁꯤꯜꯂꯒ, "ꯅꯣꯏꯗꯤ ꯗꯣꯜꯁꯨ ꯄꯥꯏ, ꯃꯤꯁꯨ ꯌꯥꯝꯃꯤ, ꯊꯥꯕꯜ ꯑꯃꯇ ꯆꯣꯡꯊꯣꯛꯑꯝꯃꯨꯗꯅ?" ꯑꯉꯥꯡ ꯅꯨꯄꯥ ꯑꯃꯅ, "ꯆꯦ ꯊꯣꯏ, ꯑꯗꯨꯗꯤ ꯂꯨꯄꯥ 10 ꯄꯤꯗꯧꯕ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯀꯤ." ꯁꯤꯂꯩ ꯅꯣꯛꯂꯒ, "ꯄꯤꯒꯦꯅꯦ, ꯁꯦ ꯁꯨꯃꯥꯡꯁꯤꯗ ꯅꯣꯏ ꯂꯣꯏꯅ ꯔꯥꯎꯟ ꯀꯣꯏꯔꯒ ꯆꯣꯡꯉꯝꯃꯣ." ꯁꯨꯃꯥꯡꯂꯣꯝꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧ ꯍꯥꯏꯗꯨꯅ ꯇꯥꯛꯏ ꯁꯤꯂꯩꯅ꯫ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝꯅ ꯑꯃꯅ ꯙꯣꯜ ꯊꯤꯜꯂꯒ ꯑꯇꯩꯗꯨꯅ ꯊꯥꯕꯜ ꯀꯟꯅ ꯆꯣꯡꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯄꯣꯏꯔꯩꯁꯨ ꯃꯣꯂꯤ ꯊꯣꯔꯛꯇꯨꯅ ꯃꯥꯡꯒꯣꯜ ꯃꯆꯤꯗ ꯒꯤꯠ ꯐꯝꯊꯩ꯫ ꯊꯥꯕꯜ ꯆꯣꯡꯕꯗ ꯂꯣꯏꯁꯤꯜꯂꯛꯄꯗ ꯁꯤꯂꯩ ꯈꯨꯕꯥꯛꯀ ꯈꯨꯔꯒ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ "ꯊꯥꯕꯜ ꯃꯀꯣꯛ ꯆꯤꯡꯅꯕ ꯑꯉꯥꯡ ꯊꯤꯔꯤꯁꯤꯗꯤ ꯅꯣꯏ ꯑꯣꯏꯅ ꯊꯥꯔꯅꯤ꯫ ꯁꯦ ꯅꯈꯣꯏꯒꯤ ꯂꯨꯄꯥ 10 ꯑꯗꯣ ꯅꯣꯏ ꯂꯣꯏꯅꯃꯛꯀꯤ ꯄꯩꯁꯥꯁꯨ ꯄꯤꯔꯦ, ꯑꯗꯨꯅ ꯑꯩꯒꯤ ꯕꯣꯔ ꯐꯖꯕ ꯑꯃ ꯄꯤꯔꯝꯃꯣ." ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯈꯔ ꯄꯤꯛꯄ ꯑꯉꯥꯡ ꯅꯨꯄꯥ ꯑꯃꯅ ꯀꯟꯅ ꯍꯦꯛꯇ ꯍꯥꯏꯔꯛꯏ, "ꯆꯦ ꯊꯣꯏ, ꯃꯊꯪ ꯆꯍꯤ ꯌꯥꯎꯁꯪꯒꯤ ꯅꯥꯀꯊꯦꯡ ꯂꯥꯛꯄꯗ ꯅꯆꯥ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯃꯁꯛ ꯐꯖꯕ ꯑꯃ ꯄꯝꯃꯒ ꯑꯩꯈꯣꯏꯒꯤ ꯅꯥꯀꯊꯦꯡ ꯍꯥꯞꯄ ꯉꯝꯖꯔꯣ." ꯁꯤ ꯍꯥꯏꯔꯝꯃꯒ ꯃꯈꯨꯠꯀ ꯊꯥꯡꯒꯠꯆꯜꯂꯛꯏ꯫ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯀꯔꯤ ꯕꯣꯔ ꯄꯤꯔꯛꯀꯅꯤ ꯍꯥꯏꯅ ꯉꯥꯏꯖꯔꯝꯕ ꯅꯨꯄꯤꯗꯣ ꯅꯣꯛꯂꯝꯕꯒ ꯆꯞ ꯂꯦꯞꯄꯤ, ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯂꯒ, "ꯀꯔꯤ ꯕꯣꯔ ꯈꯨꯄꯤꯅꯣ? ꯆꯦ ꯊꯣꯏꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄꯤꯕ ꯏꯁꯄꯤꯁꯦꯜ ꯕꯣꯔꯅꯤ." ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯆꯠ ꯇꯧꯅ ꯆꯠꯈ꯭ꯔꯦ꯫ ꯁꯤꯂꯩ ꯃꯃꯥꯏꯗꯨ ꯂꯩꯁꯤꯜꯂꯛꯄ ꯉꯝꯗ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯆꯠ ꯌꯨꯡꯅ ꯂꯦꯞꯄꯒ ꯂꯩ꯫ ꯁꯅꯥꯇꯣꯝꯕꯤꯒ ꯁꯣꯃꯣꯔꯖꯤꯠꯀꯗꯤ ꯌꯦꯡꯅꯔꯒ ꯃꯤꯠꯆꯤ ꯗꯨꯝꯈꯠꯅꯔꯤ꯫ ꯄꯣꯏꯔꯩ ꯃꯥꯁꯨ ꯉꯁꯥꯏꯗꯒꯤ ꯇꯧꯅꯔꯤꯕꯗꯣ ꯌꯦꯡꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡꯗꯨꯅ ꯄꯤꯔꯝꯂꯤꯕ ꯕꯣꯔꯗꯣ ꯃꯥꯁꯨ ꯏꯈꯪ ꯈꯪꯅ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯈꯤꯕꯅꯤ꯫ ꯇꯧꯐꯝ ꯈꯪꯗ ꯃꯃꯥꯏ ꯂꯩꯗꯨꯅ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯕꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯏꯪꯒꯤꯠ ꯏꯔꯥꯡꯗꯨ ꯎꯕꯗ ꯃꯊꯥ ꯁꯥꯅ ꯃꯁꯝꯗꯣ ꯒ꯭ꯔꯣ ꯍꯣꯠꯂꯤ꯫ ꯑꯗꯨꯒ ꯁꯨꯃꯥꯡ ꯃꯌꯥꯏꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ꯫ ꯁꯤꯂꯩꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏꯗꯕꯅ ꯏꯀꯥꯏꯔꯁꯨ ꯏꯀꯥꯏꯅ ꯆꯪꯂꯒꯦ ꯈꯟꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯄꯣꯏꯔꯩꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛꯇꯤ ꯃꯤꯠꯆꯥꯟꯅꯩ꯫ ꯑꯅꯤꯃꯛ ꯃꯁꯥꯗꯣ ꯇꯨ ꯆꯨꯡꯉꯤ꯫ ꯃꯤꯠꯆꯥꯟꯅꯔꯝꯕꯗꯣ ꯍꯟꯗꯣꯛꯀꯦ ꯍꯥꯏꯕꯗꯤ ꯈꯜꯂꯤ, ꯑꯗꯨꯕꯨ ꯑꯅꯤꯃꯛ ꯍꯟꯗꯣꯛꯄꯗꯤ ꯉꯝꯗ꯭ꯔꯦ꯫ ꯄꯣꯏꯔꯩ ꯃꯥꯁꯨ ꯅꯨꯄꯤ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯁꯤꯂꯩꯁꯨ ꯅꯨꯄꯥ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯗꯤ ꯃꯆꯥ ꯃꯃꯧꯒꯤ ꯃꯇꯧꯗꯨꯗ ꯃꯈꯣꯏ ꯑꯣꯏꯅ ꯏꯀꯥꯏꯕ ꯐꯥꯎꯔꯛꯂꯦ꯫ ꯁꯅꯥꯇꯣꯝꯕꯤ ꯍꯥꯏꯐꯦꯠ ꯈꯧꯗꯦꯝꯂꯒ, "ꯑꯍꯝ, ꯊꯣꯏꯕ, ꯅꯣꯏꯁꯨ ꯌꯥꯎꯁꯪꯒꯤ ꯀꯣꯏꯕ ꯀꯥꯏꯗꯣ ꯆꯠꯂꯨꯁꯣꯗꯅ." ꯃꯃꯥꯅ ꯋꯥ ꯉꯥꯡꯉꯛꯄꯗ ꯑꯅꯤꯗꯣ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯃꯤꯠꯆꯥꯟꯅꯔꯝꯕ ꯑꯅꯤꯗꯣ ꯐꯠ ꯍꯟꯗꯣꯛꯅꯗꯨꯅ ꯃꯃꯥꯏꯗꯨ ꯊꯝꯐꯝ ꯈꯪꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯂꯩ ꯑꯅꯤꯃꯛ꯫ ꯁꯣꯃꯣꯔꯖꯤꯠꯅ ꯑꯃꯨꯛ, "ꯍꯣꯏꯅꯦ, ꯅꯍꯥꯟ ꯃꯈꯩꯁꯨ ꯊꯕꯛꯅꯤ ꯍꯥꯏꯗꯅ ꯌꯨꯝꯗ ꯂꯩꯕꯁꯨ ꯅꯠꯇꯦ. ꯁꯟꯗꯦ ꯐꯥꯎꯕ ꯂꯦꯝꯅ ꯊꯥꯗꯕꯤ ꯑꯗꯨꯃꯛ ꯀꯥꯔꯤꯕꯅꯤꯗꯣ ꯏꯆꯥꯗꯤ. ꯍꯧꯖꯤꯛ ꯌꯥꯎꯁꯪꯒꯤ ꯁꯨꯇꯤ ꯑꯣꯏꯔꯤꯉꯩꯁꯤꯗ ꯀꯣꯏꯊꯣꯛꯂꯨꯕ ꯌꯥꯏ. ꯏꯆꯥ ꯃꯆꯥ ꯊꯣꯏꯁꯨ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯗꯨ ꯅꯨꯡꯉꯥꯏꯔꯝꯂꯣꯏ." ꯁꯤꯂꯩ ꯂꯠ ꯇꯧꯔꯒ, "ꯌꯥꯅꯤꯗ ꯕꯕꯥ, ꯑꯩ ꯀꯩꯁꯨ ꯆꯠꯅꯤꯡꯗꯤꯌꯦ." ꯃꯄꯥꯒꯤ ꯋꯥꯗ ꯈꯨꯝꯐꯝ ꯈꯪꯗ ꯂꯩꯔꯝꯕ ꯄꯣꯏꯔꯩ ꯅꯨꯄꯤ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯌꯥꯅꯤꯡꯗ ꯍꯥꯏꯔꯛꯏ, "ꯅꯪꯕꯨ ꯉꯔꯥꯡ ꯑꯩꯉꯣꯟꯗꯗꯤ ꯀꯣꯏꯕ ꯆꯠꯁꯤ ꯍꯥꯏꯈꯤꯗꯥꯏꯅꯦ, ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯠꯅꯤꯡꯗꯦ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣ?" "ꯉꯔꯥꯡ ꯆꯠꯅꯤꯡꯉꯝꯃꯤ, ꯇꯥꯇꯣꯟꯅ ꯆꯠꯍꯟꯅꯤꯡꯗꯕꯗꯣ ꯎꯕꯗ ꯕꯤꯠꯀ ꯂꯣꯏ ꯍꯟꯈ꯭ꯔꯕ." ꯁꯅꯥꯇꯣꯝꯕꯤꯅ,
ꯀꯩꯅꯣ ꯍꯥꯏꯁꯦ ꯃꯆꯥ ꯊꯣꯏ ꯁꯤꯂꯩ ꯁꯅꯥꯇꯣꯝꯕꯤꯒꯤ ꯅꯥꯀꯟ ꯑꯣꯏꯔ ꯐꯝꯊꯔꯒ ꯃꯥꯁꯅ ꯑꯩꯅꯅꯦꯀꯣ ꯇꯥꯇꯣꯟꯗ ꯉꯔꯥꯡꯁꯦ ꯀꯣꯏꯕ ꯆꯠꯁꯦꯅ ꯍꯥꯏꯕ ꯑꯗꯣ ꯇꯥꯇꯣꯟꯅ ꯁꯤꯈꯥꯡ ꯈꯥꯡꯒꯦ ꯌꯥꯗ꯭ꯔꯤꯕ ꯑꯩꯕꯨ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ ꯀꯥꯏ ꯍꯥꯏꯔꯤꯅꯤ ꯁꯤꯂꯩꯒꯤ ꯋꯥꯗ ꯇꯥꯕꯗ ꯄꯣꯏꯔꯩ ꯃꯃꯤꯠ ꯂꯪꯊꯣꯛꯏ ꯃꯔꯨ ꯃꯔꯥꯡ ꯃꯆꯨ ꯍꯥꯞꯂꯒ ꯇꯝꯂꯤꯕ ꯄꯥꯎꯗꯨꯗ ꯄꯣꯏꯔꯩ ꯉꯛꯅ ꯁꯤꯂꯩꯗ ꯌꯦꯡꯉꯤ ꯃꯃꯧꯅ ꯇꯝꯂꯛꯂꯤꯕ ꯄꯥꯎꯗ ꯁꯅꯥꯇꯣꯝꯕꯤ ꯁꯥꯎꯔꯞꯅ ꯃꯆꯥꯗ ꯑꯣꯟꯁꯤꯜꯂꯛꯏ ꯀꯩꯅꯣ ꯊꯣꯏꯕ ꯃꯆꯥ ꯊꯣꯏꯅ ꯍꯥꯏꯔꯤꯁꯦ ꯄꯣꯏꯔꯩ ꯃꯥꯅ ꯍꯥꯏꯈꯤꯗꯕ ꯋꯥꯁꯨ ꯌꯥꯎꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯥꯏꯈꯤꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯃꯆꯤꯟ ꯊꯤꯖꯤꯟꯅꯩꯅꯤ ꯏꯃꯥ ꯑꯩ ꯍꯥꯏꯈꯤꯕ ꯂꯩꯇꯦꯀꯣ ꯇꯥꯇꯣ ꯅꯪꯅ ꯆꯤꯟꯊꯤꯔꯤ ꯀꯩꯒꯤꯅꯣ ꯃꯥꯁꯅ ꯇꯥꯇꯣꯟ ꯍꯥꯏꯁꯦ ꯍꯥꯏꯖꯤꯟꯅꯩꯅꯤ ꯑꯩꯅ ꯀꯣꯏꯕ ꯆꯠꯁꯤꯅ ꯍꯥꯏꯕꯗ ꯃꯥꯅ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯤꯅꯤ ꯁꯤꯂꯩ ꯅꯨꯄꯥ ꯃꯉꯣꯟꯗ ꯃꯔꯩ ꯇꯤꯡꯊꯣꯛꯁꯜꯂꯒ ꯅꯣꯛꯁꯤꯜꯂꯛꯏ ꯄꯣꯏꯔꯩ ꯁꯤꯂꯩꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯏꯃꯥ ꯇꯨ ꯑꯁꯤ ꯅꯣꯛꯂꯤꯁꯦ ꯇꯧꯁꯤꯟꯅꯩꯅꯤ ꯁꯤꯂꯩ ꯁꯛꯐꯝ ꯐꯠ ꯍꯣꯡꯂꯒ ꯑꯩ ꯀꯗꯥꯏ ꯅꯣꯛꯏ ꯄꯣꯏꯔꯩ ꯊꯥꯖꯗ ꯃꯆꯤꯟ ꯆꯤꯡꯈꯠꯂꯝ ꯅꯣꯛꯏ ꯁꯅꯥꯇꯣꯝꯕꯤ ꯃꯆꯥꯗ ꯌꯦꯡꯂꯒ ꯏꯆꯥꯅ ꯆꯠꯅꯤꯡꯉꯤ ꯍꯥꯏꯔꯤꯁꯦ ꯀꯣꯛ ꯄꯨꯕꯤꯕ ꯌꯥꯗꯕ꯭ꯔꯣ ꯅꯪ ꯍꯌꯦꯡꯃꯛ ꯆꯠꯀꯗꯕꯅꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯀꯣꯏꯊꯣꯛꯄ ꯐꯩ ꯍꯌꯦꯡ ꯆꯠꯀꯗꯕꯅꯤꯀꯣ ꯇꯥꯟꯖꯥꯗꯨꯗ ꯑꯉꯥꯡ ꯈꯔꯁꯨ ꯅꯥ ꯈꯊꯦꯡꯕ ꯅꯤꯕ ꯂꯥꯛꯏ ꯃꯅꯦ ꯃꯥꯒꯤ ꯃꯤꯆꯪꯗ ꯂꯩꯔꯕꯗ ꯁꯤꯂꯩ ꯌꯥꯝ ꯄꯣꯡꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯄꯣꯏꯔꯩꯗ ꯃꯥꯅ ꯉꯝꯂꯦ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯝꯗꯨꯅ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯈ꯭ꯔꯦ ꯁꯣꯝꯗ ꯅꯨꯄꯥꯗꯨꯗꯤ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗ ꯈꯨꯔꯨꯡꯒꯨꯡ ꯆꯪꯈ꯭ꯔꯦ ꯄꯩꯁꯥ ꯄꯤꯔꯒ ꯑꯣꯟꯊꯣꯔꯛꯄꯗ ꯎꯔꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯍꯧꯏ ꯌꯥꯎꯁꯪꯒꯤ ꯅꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯉꯁꯤꯅꯤ ꯅꯨꯄꯤ ꯃꯥꯅ ꯉꯝꯗꯨꯅ ꯑꯅꯤꯗꯣ ꯀꯣꯏꯕ ꯆꯠꯀꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯣ ꯁꯤꯂꯩꯗꯤ ꯆꯥꯛ ꯏꯁꯤꯡ ꯉꯟꯇꯥꯅ ꯇꯣꯛꯊꯣꯛꯂꯗꯨꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯀꯦꯕ ꯍꯧꯒꯠꯈ꯭ꯔꯦ ꯄꯣꯏꯔꯩꯗꯤ ꯁꯥꯎꯅꯤꯡ ꯐꯃꯨꯡꯗ ꯐꯝꯂꯒ ꯂꯩꯔꯤ ꯁꯤꯂꯩꯅ ꯃꯃꯥꯏꯗꯨ ꯆꯝꯂꯞ ꯈꯔ ꯀꯦꯕ ꯌꯥꯕ ꯀꯦꯔꯒ ꯃꯁꯝꯗꯣ ꯑꯃꯨꯛ ꯁꯦꯝꯃꯤ ꯑꯁꯥꯡꯕ ꯃꯁꯝꯗꯨ ꯕꯤꯟꯗꯤ ꯁꯥꯡꯅ ꯂꯣꯜꯂꯒ ꯃꯇꯨꯡꯗ ꯊꯥꯗꯩ ꯕꯤꯟꯗꯤ ꯂꯣꯟꯕꯗ ꯌꯧꯍꯧꯗ꯭ꯔꯕ ꯂꯨꯃꯥꯡꯒꯤ ꯁꯥꯏ ꯈꯔꯗꯣ ꯌꯦꯠ ꯑꯣꯏꯒꯤ ꯈꯖꯥꯏ ꯅꯥꯀꯟ ꯊꯥꯗꯩ ꯂꯣꯏꯔꯕꯗ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯍꯥꯞꯄ ꯎꯄꯨꯗꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯃꯈꯨꯠ ꯅꯥꯝꯃꯗ ꯈꯗꯥꯡ ꯃꯦꯠꯂꯒ ꯀꯔꯝꯕ ꯁꯦꯠꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯃꯆꯨ 3-4ꯒꯤ ꯐꯅꯦꯛ ꯁꯨꯠ ꯈꯔ ꯄꯨꯊꯣꯔꯛꯂꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯊꯝꯃꯤ ꯄꯣꯏꯔꯩꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯇꯥꯇꯣꯟ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯩꯊꯣꯔꯛꯂꯒ ꯁꯤꯂꯩꯗ ꯌꯦꯡꯉꯛꯏ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯒꯨꯝ ꯂꯦꯚꯦꯟꯗꯔ ꯃꯆꯨꯒꯤ ꯐꯤ ꯐꯅꯦꯛꯇꯨ ꯄꯥꯏꯈꯠꯂꯒ ꯃꯁꯥꯗ ꯅꯛꯁꯤꯟꯅ ꯊꯝꯃꯤ ꯑꯗꯨꯒ ꯁꯤ ꯐꯖꯕ꯭ꯔꯥ ꯈꯨꯝꯗ ꯌꯥꯗꯒꯨꯝ ꯏꯇꯟ ꯇꯝꯅ ꯈꯨꯝꯂꯛꯏ ꯀꯩꯅꯣ ꯎꯪꯉꯕꯣ ꯑꯩꯉꯣꯟꯗ ꯄꯛꯄ꯭ꯔꯥ ꯍꯥꯏꯕ ꯍꯣꯏ ꯍꯥꯏꯕ ꯁꯤꯂꯩ ꯌꯥꯅꯤꯡꯗꯅ ꯐꯤ ꯐꯅꯦꯛꯇꯣ ꯊꯝꯈ꯭ꯔꯒ ꯑꯇꯤꯌꯥ ꯃꯆꯨꯒꯤ ꯃꯄꯥꯟ ꯑꯉꯥꯡꯕ ꯀꯣꯠꯄ ꯁꯨꯠ ꯑꯗꯣ ꯑꯗꯨꯃꯨꯛ ꯄꯥꯏꯈꯠꯂꯤ ꯁꯤꯗꯤ ꯐꯖꯕ꯭ꯔꯥ ꯐꯖꯩ ꯁꯤꯂꯩ ꯈꯣꯟ ꯈꯤꯇꯪ ꯀꯟꯅ ꯀꯩꯅꯣ ꯐꯖꯩ ꯍꯥꯏꯕꯕꯣ ꯑꯗꯨꯃꯥꯏ ꯍꯥꯏꯅꯕ꯭ꯔꯣ ꯍꯥꯏꯖꯤꯟꯕ ꯌꯥꯝ ꯃꯥꯜꯂꯦ ꯇꯥꯇꯣꯟꯒꯤꯗꯣ ꯁꯨꯝ ꯍꯪꯗꯅ ꯂꯩꯔꯅꯤ ꯈꯟꯕꯅ ꯄꯣꯏꯔꯩ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯦ ꯅꯨꯄꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯆꯞ ꯂꯦꯞꯄꯤ ꯐꯃꯨꯡꯗ ꯊꯝꯂꯤꯕ ꯐꯤꯁꯤꯡꯗꯨꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯏ ꯃꯆꯨꯗ ꯉꯥꯟꯊꯣꯛꯄꯗꯨꯗ ꯑꯃꯨꯕꯅ ꯃꯄꯥꯟ ꯀꯣꯠꯄꯗꯣ ꯅꯨꯄꯤ ꯃꯉꯣꯟꯗ ꯄꯤꯔꯛꯏ ꯁꯤ ꯁꯦꯠꯂꯣ ꯐꯅꯦꯛꯇꯣ ꯐꯤꯗꯨꯒ ꯌꯦꯡꯂꯛꯏ ꯃꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯧꯁꯤꯜꯂꯤ ꯍꯣꯏ ꯁꯤ ꯑꯣꯏꯅ ꯁꯦꯠꯂꯒꯦ ꯑꯗꯣ ꯇꯥꯇꯣꯟꯁꯨ ꯂꯣꯏꯁꯤꯜꯂꯣ ꯊꯦꯡꯈ꯭ꯔꯅꯤ ꯍꯥꯏꯔꯝꯂꯒ ꯕꯥꯠꯔꯨꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯄꯣꯏꯔꯩ ꯃꯀꯣꯛ ꯍꯥꯏꯔꯒ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯒꯥꯔꯤꯗꯨꯗ ꯌꯦꯡꯂꯛꯏ ꯄꯨꯡ ꯑꯃꯠꯇ ꯐꯥꯠꯇ꯭ꯔꯤ ꯅꯨꯄꯤ ꯃꯥꯅ ꯑꯗꯨꯛ ꯌꯥꯝ ꯆꯠꯆꯅꯤꯡꯂꯗꯨꯗ ꯄꯣꯏꯔꯩꯁꯨ ꯇꯟꯅ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯗ ꯃꯐꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯏꯆꯝ ꯆꯝꯕ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯔꯃꯦꯟ ꯁꯔꯠ ꯑꯃ ꯊꯕꯥꯛꯀꯤ ꯀꯨꯗꯥꯝ 2 ꯊꯥꯗꯣꯛꯂꯒ ꯂꯤꯠꯂꯤ ꯈꯨꯗꯥꯡꯗꯨꯁꯨ ꯆꯥꯎꯔꯞ ꯑꯅꯤꯔꯛ ꯇꯥꯈꯠꯂꯤ ꯗꯤꯞ ꯒ꯭ꯔꯦ ꯃꯆꯨꯒꯤ ꯐꯔꯃꯦꯟ ꯄꯦꯟ ꯑꯗꯨꯃꯒ ꯆꯥꯅꯕ ꯑꯃꯨꯕ ꯃꯆꯨꯒꯤ ꯈꯣꯡꯎꯞ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯃꯁꯝꯗꯨ ꯁꯦꯝꯃꯤ ꯌꯦꯠ ꯊꯪꯕ ꯄꯤꯁꯨꯝ ꯂꯣꯏꯔꯝꯗꯥꯏꯗ ꯈꯥꯏꯗꯨꯅ ꯍꯥꯠꯂꯤꯕ ꯄꯪꯁꯥꯡꯁꯨ ꯁꯥꯡꯗꯕ ꯃꯁꯝꯗꯣ ꯃꯈꯨꯠꯅ ꯁꯦꯝꯖꯤꯜꯂꯤ
ꯃꯇꯥꯡꯗꯨꯗ ꯁꯤꯂꯩꯁꯨ ꯃꯐꯤ ꯍꯣꯡꯕ ꯂꯣꯏꯔꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯄꯣꯏꯔꯩ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯋꯥ ꯉꯥꯡꯂꯛꯏ꯫ ꯌꯥꯝ ꯐꯖꯔꯦ ꯐꯖꯔꯦ, ꯊꯥꯏꯅꯒꯤ ꯀꯦꯖꯨꯋꯦꯜ ꯗ꯭ꯔꯦꯁꯇ ꯀꯣꯏꯕ ꯆꯠꯄꯗꯣ ꯑꯗꯨꯗꯣ ꯃꯤꯁ ꯇꯧꯔꯦꯗ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯑꯩꯒꯤ ꯈꯨꯗꯥꯡ ꯘꯔꯤꯗꯣ꯫ ꯋꯥꯗꯣ ꯍꯥꯏꯅ ꯍꯥꯏꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯃꯥꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗꯗꯤ ꯁꯤꯂꯩꯅ ꯃꯉꯣꯟꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯣ ꯃꯥꯁꯨ ꯃꯤꯠꯌꯦꯡꯗꯨ ꯉꯥꯏꯍꯥꯛꯇꯤ ꯄꯜꯂꯨꯏ꯫ ꯀꯔꯤꯕꯨ ꯈꯜꯂꯤꯕ ꯃꯥꯒꯤ ꯃꯥꯡꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯃꯥꯕꯨ ꯈꯣꯡꯗꯒꯤ ꯇꯣꯟ ꯐꯥꯎꯕ ꯌꯦꯡꯂꯛꯏ꯫ ꯃꯇꯥꯡ ꯆꯥꯗ ꯈꯪꯍꯧꯗ ꯃꯔꯝ ꯈꯪꯗꯕ ꯏꯍꯨꯜ ꯑꯃ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯏ꯫ ꯁꯤꯂꯩ ꯄꯣꯏꯔꯩꯅ ꯘꯔꯤ ꯍꯪꯈꯤꯕꯗꯨꯗ ꯃꯥꯁꯨ ꯘꯔꯤ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯛꯏ꯫ ꯁꯤ ꯑꯣꯏꯅ ꯁꯤꯔꯣ, ꯗ꯭ꯔꯦꯁꯇꯨꯒ ꯁꯤꯒꯤ ꯒꯣꯜ ꯋꯥꯠꯁꯤꯒ ꯄꯛꯆꯔꯅꯤ꯫ ꯄꯣꯏꯔꯩ ꯈꯅꯥꯎ ꯈꯧꯗꯦꯝꯅꯔꯒ ꯃꯤꯠꯌꯦꯡꯗꯨ ꯊꯩꯗꯣꯛꯏ, ꯑꯗꯨꯒ ꯍꯌꯦꯡꯈꯩꯗꯤ ꯘꯔꯤꯁꯦ ꯑꯩꯅ ꯎꯗꯧꯕ ꯃꯐꯝꯗ ꯊꯝꯃꯨ, ꯑꯩꯅ ꯊꯝꯃꯝꯅꯤ ꯅꯪꯅ ꯍꯦꯛꯇ ꯂꯣꯏꯁꯤꯜꯂꯝꯅꯤ꯫ ꯁꯤꯂꯩ ꯉꯛꯆꯥꯅꯅ ꯄꯣꯏꯔꯩꯗ ꯌꯦꯡꯂꯒ ꯀꯔꯤꯅꯣ, ꯘꯔꯤꯕꯨ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯒꯗ꯭ꯔꯣ? ꯈꯪꯗꯦ, ꯎꯒꯗꯕ ꯃꯐꯝꯗ, ꯅꯪ ꯂꯩꯇ꯭ꯔꯀꯥꯟꯗ ꯑꯩ ꯘꯔꯤ ꯊꯤꯕꯗ ꯊꯕꯛ ꯑꯃ ꯑꯣꯏꯅꯤ꯫ ꯁꯤꯂꯩ ꯅꯨꯄꯥ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯑꯩꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯏꯅꯣ? ꯅꯥꯊꯩꯗꯨꯅ ꯂꯩꯔꯝꯕ ꯃꯤꯠꯌꯦꯡꯗꯣ ꯅꯨꯄꯤ ꯃꯉꯣꯟꯗ ꯐꯠ ꯑꯃꯨꯛ ꯊꯝꯂꯛꯏ꯫ ꯁꯤꯂꯩꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯁꯨꯝ ꯀꯌꯥꯝ ꯋꯥꯠꯂꯤꯉꯦꯕ ꯏꯅꯝꯃ ꯄꯨꯔꯛꯇꯧꯕ? ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯛꯂꯤ꯫ ꯃꯥꯏꯊꯣꯡꯗ ꯅꯣꯛꯂꯕꯁꯨ ꯊꯃꯣꯏ ꯃꯅꯨꯡꯗ ꯃꯩꯒꯤ ꯆꯤꯡ ꯐꯨꯝꯂꯤꯕꯅꯤ꯫ ꯄꯣꯏꯔꯩ ꯃꯤꯠꯌꯦꯡꯗꯣ ꯑꯃꯨꯛ ꯊꯩꯔꯒ ꯋꯥꯆꯣꯏ ꯉꯥꯡ ꯂꯩꯔꯅꯨ, ꯀꯩꯀꯩ ꯂꯣꯏꯁꯤꯟꯗꯕ ꯋꯥꯠꯂꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯣ꯫ ꯅꯨꯄꯥ ꯃꯥꯅ ꯋꯥ ꯊꯩꯗꯣꯔꯛꯂꯕꯗ ꯁꯤꯂꯩꯁꯨ ꯑꯇꯣꯞꯄ ꯋꯥ ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯂꯣꯏꯔꯦ, ꯕꯦꯒ ꯑꯝꯇ ꯂꯧꯔꯛꯈꯤꯒꯦ꯫ ꯕꯦꯒ ꯂꯧꯅꯕ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯆꯤꯟꯗ ꯑꯃꯨꯛ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯇꯥꯇꯣꯟ ꯉꯥꯡꯅ ꯂꯣꯏꯗ ꯉꯥꯏꯔꯤ, ꯑꯩꯅ ꯊꯝꯂꯝꯕꯗꯣ ꯀꯥꯎꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯣ ꯇꯥꯔꯗꯨꯅ ꯄꯣꯏꯔꯩꯁꯨ ꯌꯥꯎꯅ ꯌꯦꯡꯕ ꯍꯧꯔꯛꯂꯦ꯫ ꯃꯃꯤꯠꯇꯨ ꯀ꯭ꯔꯣꯛ ꯀ꯭ꯔꯣꯛ ꯑꯣꯠꯂꯒ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯐꯃꯨꯡ ꯃꯊꯛꯇ ꯐꯤꯅ ꯈꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯄꯣꯏꯔꯩꯅ ꯑꯥꯗ ꯂꯩꯔꯦ, ꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯊꯤꯜꯂꯤ꯫ ꯁꯤꯂꯩ ꯄꯣꯏꯔꯩꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕ ꯃꯥꯏꯀꯩꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯀꯥꯏꯗꯅꯣ? ꯐꯃꯨꯡ ꯃꯊꯛꯇ꯫ ꯄꯣꯏꯔꯩ ꯃꯥꯅ ꯆꯪꯁꯤꯟꯈꯤꯗꯨꯅ ꯂꯧꯒꯦ ꯇꯧꯏ꯫ ꯁꯤꯂꯩꯁꯨ ꯎꯔꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯅꯤ꯫ ꯑꯅꯤꯗꯨ ꯃꯄꯥ ꯆꯥꯟꯅꯅ ꯂꯩꯔꯤꯕ ꯕꯦꯒꯇꯨꯗ ꯄꯨꯂꯞ ꯄꯥꯏꯔꯛꯏ꯫ ꯏꯈꯪ ꯈꯪꯅ ꯑꯃꯒ ꯌꯦꯡꯅꯩ꯫ ꯄꯣꯏꯔꯩ ꯃꯈꯨꯠꯇꯣ ꯐꯠ ꯊꯥꯗꯣꯛꯂꯒ ꯄꯥꯏꯔꯛꯑꯣꯂꯣ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯀꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯤꯂꯩꯅ ꯅꯣꯟꯊꯗꯨꯅ ꯕꯦꯒ ꯂꯧꯒꯦ ꯇꯧꯕꯗ ꯃꯈꯥꯗ ꯊꯦꯡꯗꯨꯅ ꯇꯥꯔꯤꯕ ꯐꯤꯒꯤ ꯐꯤꯖꯤꯗꯨꯒ ꯐ꯭ꯂꯣꯔꯗꯨꯗ ꯄꯥꯁꯤꯟꯅꯈꯤꯗꯨꯅ ꯄꯣꯏꯔꯩ ꯈꯣꯡꯎꯞꯇꯨ ꯅꯥꯜꯂꯗꯨꯅ ꯃꯁꯥꯗ ꯉꯥꯛꯄ ꯉꯝꯍꯧꯗ ꯁꯤꯠꯇꯨꯅ ꯐꯃꯨꯡꯂꯣꯝꯗ ꯂꯣꯡꯅ ꯍꯥꯏꯊꯔꯛꯂꯦ꯫ ꯁꯤꯂꯩꯁꯨ ꯕꯦꯒꯇꯨ ꯄꯥꯏꯔꯒ ꯂꯣꯟꯈꯠꯂꯛꯄꯗ ꯄꯣꯏꯔꯩꯅ ꯇꯨꯊꯔꯛꯄꯒ ꯃꯉꯣꯟꯗ ꯂꯥꯝꯃꯛꯄꯒ ꯃꯄꯥ ꯆꯥꯟꯅꯔꯗꯨꯅ ꯃꯥꯁꯨ ꯌꯥꯎꯅ ꯐꯃꯨꯡꯗꯨꯗ ꯄꯥꯏꯊꯃꯤꯟꯅꯈ꯭ꯔꯦ꯫ ꯀꯩꯅꯣ? ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯁꯤꯟꯗ ꯁꯤꯂꯩ ꯅꯨꯄꯥ ꯃꯥꯒꯤ ꯃꯃꯥꯏꯗ ꯎꯞꯁꯤꯟꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯈꯨꯠꯂꯩ ꯊꯨꯅ ꯃꯈꯨꯠꯅ ꯐꯃꯨꯡꯗꯨꯗ ꯉꯥꯛꯍꯧꯕꯅ ꯃꯃꯥ ꯃꯄꯥ ꯆꯞ ꯆꯥꯅ ꯊꯦꯡꯗꯨꯗ ꯈꯥꯛꯇꯨꯅ ꯂꯩ꯫ ꯃꯤꯍꯨꯜ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯆꯣꯡꯉꯛꯂꯦ ꯁꯤꯂꯩ꯫ ꯄꯣꯏꯔꯩꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯑꯗꯨꯛ ꯅꯛꯅ ꯅꯨꯄꯤ ꯃꯥꯒ ꯂꯩꯕꯗꯨꯗ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜꯗꯨ ꯌꯥꯡꯈꯠꯂꯛꯏ꯫ ꯑꯅꯤꯗꯨ ꯑꯗꯨꯛ ꯅꯛꯅ ꯂꯩꯅꯕꯅ ꯑꯃꯅ ꯑꯃꯒꯤ ꯃꯤꯍꯨꯜ ꯈꯣꯡꯖꯦꯜ ꯇꯥꯅꯕꯒꯤ ꯐꯤꯚꯝ ꯌꯧꯁꯤꯜꯂꯛꯂꯕꯅꯤ꯫ ꯏꯄꯥ ꯄꯥꯈꯠꯅ ꯍꯧꯒꯠꯅꯕ ꯇꯧꯏ ꯁꯤꯂꯩ꯫ ꯄꯣꯏꯔꯩꯅꯁꯨ ꯂꯦꯡꯕꯥꯜ ꯑꯅꯤꯗꯣ ꯄꯥꯏꯗꯨꯅ ꯏꯟꯈꯠꯂꯛꯏ꯫ ꯍꯧꯒꯠꯇꯨꯅ ꯆꯞ ꯂꯦꯞꯄꯤ ꯅꯨꯄꯤꯗꯣ꯫ ꯄꯣꯏꯔꯩ ꯑꯃꯨꯛ ꯂꯣꯡꯅ ꯄꯨꯛ ꯍꯧꯒꯠꯂꯒ ꯇꯧꯐꯝ ꯈꯪꯗ ꯂꯦꯞꯄꯤ꯫ ꯁꯤꯂꯩ ꯈꯣꯟꯖꯦꯜꯒꯗꯣ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯁꯤꯜꯂꯒ ꯇꯥꯇꯣꯟ꯫ ꯄꯣꯏꯔꯩ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯑꯩ ꯃꯄꯥꯟ ꯉꯥꯏꯔꯝꯃꯒꯦ, ꯊꯣꯔꯛꯑꯣ ꯂꯥꯎ꯫ ꯋꯥꯍꯩ ꯈꯔꯗꯣ ꯕ꯭ꯔꯦꯡ ꯍꯥꯏꯔꯝꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯁꯤꯂꯩꯗꯤ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯅꯨꯄꯥ ꯃꯥꯅ ꯉꯥꯡꯂꯤꯕꯗꯣ ꯇꯥꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯛꯈ꯭ꯔꯤꯕ ꯃꯉꯣꯟꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯍꯧꯏ꯫ ꯐꯤꯚꯝ ꯍꯥꯏꯐꯦꯠ ꯁꯦꯝꯂꯒ ꯇꯞꯅ ꯊꯣꯔꯛꯂꯦ ꯃꯥꯁꯨ꯫ ꯃꯌꯥꯏ ꯀꯥ ꯌꯧꯔꯛꯄꯗ ꯃꯅꯦꯝꯒ ꯑꯣꯛꯅꯩ꯫ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯁꯤꯂꯩ ꯅꯣꯛꯃꯤ ꯃꯈꯨꯠꯇꯣ ꯁꯅꯥꯇꯣꯝꯕꯤꯗ ꯄꯤꯔꯒ
ꯍꯣꯏ ꯆꯠꯂꯒꯦ ꯇꯧꯅꯤ ꯄꯤꯔꯛꯂꯤꯕ ꯃꯈꯨꯠꯇꯨ ꯍꯪꯍꯪ ꯆꯤꯛꯄꯤꯔꯒ ꯃꯀꯣꯛꯇ ꯃꯅꯝ ꯅꯝꯕꯤ ꯃꯅꯦꯝꯅ ꯐꯖꯅ ꯆꯠꯂꯨꯀꯣ ꯊꯧꯔꯤ ꯊꯠꯄꯁꯨ ꯍꯧꯅꯔꯝꯂꯅꯤꯗꯣ ꯑꯗꯨꯅꯅꯦ ꯒꯥꯔꯤꯒꯗꯣ ꯏꯟꯊꯤꯖꯅ ꯌꯦꯡꯂꯒ ꯊꯧ ꯍꯥꯏꯌꯨ ꯍꯣꯏ ꯃꯥꯁꯅ ꯊꯧꯔꯛꯂꯤ ꯁꯤꯂꯩ ꯁꯨꯃꯥꯡ ꯃꯌꯥꯏꯗꯨꯗ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯡꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯃꯥꯡ ꯊꯪꯕ ꯁꯤꯠꯇꯨꯗ ꯀꯥꯈꯠꯂꯛꯂꯤ ꯕꯦꯜꯇꯨ ꯐꯥꯖꯤꯜꯂꯒ ꯆꯠꯂꯁꯦ ꯋꯥ ꯈꯨꯝꯗꯕꯤ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯏ ꯍꯥꯏꯒꯨꯝꯗꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯈꯔꯗꯤ ꯂꯝꯕꯤꯗ ꯊꯣꯛꯇꯨꯅ ꯄꯩꯁꯥ ꯊꯠꯄ ꯍꯧꯅꯔꯝꯂꯦ ꯄꯣꯏꯔꯩ ꯁꯨꯒꯠꯂꯒ ꯁꯤ ꯃꯔꯛꯁꯤꯗ ꯀꯣꯏꯕ ꯆꯠꯅꯤꯡꯉꯤꯅꯦꯕ ꯁꯤꯂꯩ ꯃꯃꯥꯏꯗꯨ ꯊꯣꯡꯅꯥꯎꯔꯣꯝꯗ ꯑꯣꯟꯊꯣꯛꯂꯒ ꯈꯨꯝꯂꯛꯏ ꯑꯩꯗꯤ ꯁꯨꯝꯕꯒꯁꯦ ꯌꯥꯎꯕ ꯐꯪꯖꯔꯛꯇ꯭ꯔꯕꯅꯤꯅꯦ ꯅꯁꯥꯅ ꯌꯥꯎꯖꯗ꯭ꯔꯒ ꯄꯩꯁꯥ ꯊꯠꯄ ꯌꯥꯎꯗ꯭ꯔꯁꯨ ꯀꯣꯏꯕ ꯆꯠꯂꯤꯗꯣ ꯑꯗꯨꯅ ꯌꯥꯔꯦ ꯃꯇꯥꯡꯗꯨꯗ ꯂꯩꯁꯥꯕꯤ ꯈꯔꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯈꯥꯝꯂꯛꯏ ꯄꯣꯏꯔꯩ ꯒꯥꯔꯤꯗꯣ ꯈꯥꯝꯂꯒ ꯒ꯭ꯂꯥꯁꯇꯨ ꯆꯤꯡꯊꯩ ꯅꯨꯄꯤ ꯑꯃ ꯆꯪꯁꯤꯜꯂꯛꯂꯒ ꯗꯗꯥ ꯁꯦꯜ ꯈꯔ ꯍꯥꯞꯄꯝꯃꯣ ꯃꯥꯒꯤ ꯋꯥꯜꯂꯦꯠꯇꯒꯤ ꯆꯝꯃꯥ ꯆꯞꯄꯤ ꯑꯃ ꯁꯠꯂꯒ ꯄꯤꯔꯛꯏ ꯅꯨꯄꯤꯗꯨꯁꯨ ꯂꯧꯁꯤꯟꯈꯤꯗꯨꯅ ꯃꯈꯣꯏꯕꯨ ꯊꯥꯗꯣꯔꯛꯂꯦ ꯒꯥꯔꯤ ꯊꯧꯕ ꯍꯧꯕꯒ ꯁꯤꯂꯩꯅ ꯋꯥ ꯉꯥꯡꯂꯛꯏ ꯃꯊꯪꯗꯗꯤ ꯄꯩꯁꯥꯗꯣ ꯑꯩꯅ ꯄꯤꯅꯤ ꯄꯣꯏꯔꯩ ꯉꯛꯅ ꯑꯩꯅ ꯄꯤꯔꯁꯨ ꯃꯥꯟꯅꯗ꯭ꯔꯣ ꯁꯤꯂꯩ ꯁꯥꯎꯅꯤꯡꯅ ꯐꯝꯂꯝꯕꯅꯤ ꯄꯣꯏꯔꯩꯅ ꯍꯥꯏꯔꯤꯗꯨ ꯇꯥꯕꯗ ꯃꯃꯥꯏ ꯁꯠ ꯂꯩꯁꯤꯜꯂꯛꯂꯒ ꯃꯥꯟꯅꯗꯦ ꯃꯆꯤꯟꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯅꯨꯄꯤꯗꯣ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯗꯗꯥ ꯀꯥꯏꯅ ꯀꯣꯊꯔ ꯀꯧꯔꯗꯅ ꯃꯆꯤꯟꯁꯦ ꯁꯨꯒꯥꯏꯔꯒ ꯐꯗꯧꯅꯤ ꯑꯩꯅ ꯐꯥꯎ ꯑꯃꯨꯛꯇ ꯀꯧꯗ꯭ꯔꯤ ꯂꯨꯄꯥ 500ꯒ ꯉꯧꯔꯣꯛ ꯉꯧꯅ ꯄꯤꯊꯣꯛꯑꯝꯃꯤꯅꯦ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯄꯣꯏꯔꯩ ꯇꯥꯍꯧꯗ꯭ꯔꯗꯨꯅ ꯀꯩ ꯍꯥꯏꯕꯅꯣ ꯀꯩꯁꯨ ꯅꯠꯇꯦ ꯃꯊꯪꯗꯗꯤ ꯑꯩꯅ ꯄꯤꯅꯤ ꯁꯨꯝ ꯂꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯄꯅ ꯃꯐꯝ ꯈꯔꯗꯤ ꯂꯥꯟꯊꯣꯔꯛꯂꯦ ꯃꯤ ꯀꯌꯥ ꯂꯩꯇꯕ ꯂꯧꯕꯨꯛꯅ ꯅꯥꯀꯟ ꯂꯩꯕ ꯃꯐꯝ ꯑꯃ ꯂꯥꯟꯊꯣꯔꯛꯄꯗ ꯅꯨꯄꯥ ꯈꯔ ꯑꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯣ ꯊꯦꯡꯅꯔꯨꯔꯦ ꯃꯥꯡꯂꯣꯝꯗ ꯁꯤꯂꯩ ꯉꯛꯂꯛꯅ ꯌꯦꯡꯂꯒ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯌꯥꯎꯁꯪꯒꯤ ꯊꯧꯔꯤ ꯊꯠꯂꯤꯕ ꯃꯈꯣꯏ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯈꯔꯗꯨꯗ ꯑꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯅꯤ ꯒꯥꯔꯤꯁꯤꯡꯗꯨ ꯂꯝꯕꯤ ꯃꯌꯥꯏꯗ ꯈꯥꯝꯗꯨꯅ ꯂꯩꯔꯤ ꯄꯣꯏꯔꯩ ꯍꯣꯔꯟ 2-3 ꯄꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯦ ꯒꯥꯔꯤꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯃꯀꯣꯛ ꯈꯔ ꯊꯤꯟꯗꯣꯛꯂꯒ ꯈꯣꯟꯖꯦꯜ ꯀꯟꯇꯛꯅ ꯂꯥꯎꯔꯛꯏ ꯒꯥꯔꯤꯁꯦ ꯑꯝꯇ ꯂꯧꯊꯣꯛꯄꯤꯌꯣ ꯁꯣꯝꯗ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯂꯥꯎꯔꯤꯅꯦ ꯇꯧꯔꯤꯗꯣ ꯃꯅꯥꯗ ꯍꯥꯞꯄꯤꯗ ꯃꯈꯣꯏꯅ ꯊꯣꯛꯄ ꯇꯧꯗꯨꯅ ꯂꯩꯔꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯄꯣꯏꯔꯩ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ ꯃꯥꯅ ꯆꯪꯁꯤꯜꯂꯛꯄꯗ ꯅꯨꯄꯥ 2-3 ꯆꯪꯗꯨꯅ ꯅꯨꯄꯤ ꯑꯃꯗ ꯑꯕꯦꯔ ꯇꯩꯔꯝꯕꯗ ꯎꯕꯗ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯤꯡꯊꯣꯛꯏ ꯅꯨꯄꯤꯗꯨꯁꯨ ꯃꯃꯥꯟꯅꯕꯤ ꯈꯔꯅ ꯄꯨꯊꯣꯛꯇꯨꯅ ꯅꯥꯀꯟ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯅꯨꯄꯥ ꯑꯃꯅ ꯁꯥꯎꯅ ꯍꯩ ꯀꯩꯅꯣ ꯄꯣꯏꯔꯩꯅ ꯀꯩꯅꯣꯗꯤ ꯀꯩꯅꯣ ꯑꯕꯦꯔ ꯇꯩꯕꯨ ꯑꯗꯨꯃꯥꯏꯅ ꯀꯅꯥ ꯇꯩꯅꯒꯦ ꯒꯥꯔꯤꯁꯤꯡꯁꯤꯁꯨ ꯂꯝꯕꯤ ꯃꯌꯥꯏꯁꯤꯗ ꯈꯥꯝꯖꯤꯜꯂꯒ ꯊꯝꯃꯤ ꯒꯥꯔꯤ ꯑꯝꯇ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯅꯣꯏ ꯒꯥꯔꯤꯁꯤꯅ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯣꯏ ꯅꯪꯅ ꯊꯧ ꯀꯩ ꯂꯩꯒꯦ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯅꯤ ꯋꯥꯍꯩ ꯈꯔꯗꯨ ꯎꯁꯤꯠꯇꯅ ꯍꯥꯏꯔꯝꯂꯒ ꯄꯣꯏꯔꯩꯕꯨ ꯍꯥꯏꯐꯦꯠ ꯏꯟꯊꯣꯛꯂꯒ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯤ ꯄꯣꯏꯔꯩ ꯅꯨꯄꯥꯗꯨꯒꯤ ꯂꯪꯕꯥꯟ ꯄꯥꯏꯔꯒ ꯃꯤꯅ ꯉꯥꯡꯉꯤꯁꯤ ꯀꯔꯤꯅꯣ ꯈꯟꯊꯒꯦꯗꯤ ꯂꯩꯇꯦ ꯅꯤꯁꯥ ꯈꯔ ꯆꯥꯁꯤꯜꯂꯒ ꯊꯛꯆꯤꯜꯂꯒ ꯅꯣꯏꯅ ꯑꯄꯥꯝꯕ ꯇꯧꯒꯦꯔ ꯈꯜꯂꯤꯕ ꯅꯀꯣꯛꯇꯨ ꯁꯦꯡꯗꯣꯛꯄꯤꯔꯝꯃꯣ ꯍꯥꯏꯕ꯭ꯔꯣ ꯅꯨꯄꯥ ꯑꯃ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯄꯣꯏꯔꯩꯒꯤ ꯐꯨꯔꯤꯠ ꯀꯂꯔꯗꯨ ꯇꯥꯞ ꯄꯥꯏꯈꯤ ꯑꯗꯨꯒ ꯃꯃꯥꯏꯗꯨꯗ ꯀꯤꯟꯅ ꯑꯃꯨꯔꯛ ꯊꯤꯜꯂꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯁꯦꯝ ꯁꯥꯍꯧꯗꯕꯅ ꯄꯣꯏꯔꯩ ꯃꯁꯥꯗꯨ ꯃꯅꯤꯡ ꯈꯔ ꯍꯜꯂꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯉꯁꯥꯏ ꯃꯈꯩ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯁꯤꯂꯩ ꯄꯥꯈꯠꯅ ꯒꯥꯔꯤꯗꯩ ꯀꯨꯝꯊꯔꯛꯏ ꯄꯣꯏꯔꯩ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯏ ꯇꯥꯇꯣꯟ ꯄꯣꯏꯔꯩ ꯃꯆꯤꯟꯕꯥꯗ ꯊꯣꯔꯛꯂꯤꯕ ꯏ ꯈꯔꯗꯣ ꯈꯨꯕꯤꯅ ꯁꯠ ꯅꯥꯟꯊꯣꯛꯈꯤꯗꯨꯅ ꯃꯉꯣꯟꯗ ꯊꯤꯜꯂꯛꯈꯤꯕ ꯅꯨꯄꯥꯗꯨꯗ ꯍꯜꯂꯒ ꯊꯤꯟꯖꯤꯜꯂꯤ ꯄꯣꯏꯔꯩ ꯃꯈꯣꯏ ꯅꯨꯄꯥ ꯈꯔꯒ ꯐꯨꯅꯔꯛꯂꯦ ꯍꯥꯏ ꯅꯪꯁꯨ ꯑꯗꯨꯝ ꯌꯥꯏꯅꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯅ ꯁꯤꯂꯩꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯄꯅꯤ ꯁꯤꯂꯩ ꯇꯨꯡ ꯈꯔ ꯍꯜꯂꯤ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯅꯈꯖꯥꯏ ꯐꯖꯕꯗꯨꯗ ꯑꯃꯨꯛꯇꯪ ꯅꯥꯟꯖꯒꯦꯗꯅ ꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯛꯏ ꯁꯤꯂꯩ ꯊꯥꯡꯒꯠꯂꯛꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠꯇ ꯇꯥꯞ ꯐꯥꯏ ꯑꯗꯨꯒ ꯃꯃꯥꯏ ꯌꯧꯔꯛꯇꯅꯕ ꯍꯣꯠꯅꯩ ꯃꯈꯨꯠꯅ ꯐꯥꯔꯛꯄꯗꯨꯗ ꯅꯨꯄꯥꯗꯨ ꯌꯥꯝ ꯍꯥꯎꯇꯅ ꯅꯣꯛꯂꯒ ꯍꯥꯏ ꯃꯣꯟꯒ ꯂꯥꯎꯏꯅꯦ ꯁꯤꯂꯩ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨꯗ ꯐꯥꯔꯝꯕ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠꯇ ꯐꯠ ꯊꯥꯗꯣꯔꯛꯏ ꯅꯨꯄꯥꯗꯨ ꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯁꯤꯂꯩ ꯄꯥꯈꯠꯂꯞ ꯇꯨꯡ ꯈꯖꯤꯛꯍꯜꯂꯤ ꯅꯤꯁꯥ ꯆꯥꯕ ꯉꯥꯎꯁꯤꯟꯅꯕ ꯑꯣꯏꯕꯅ ꯁꯤꯂꯩꯅ ꯃꯨꯛꯅꯔꯨꯕꯒꯤ ꯄꯥꯡꯒꯜꯁꯨ ꯑꯣꯏꯗ꯭ꯔꯤ
ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯤꯂꯩꯒꯤ ꯑꯣꯏ ꯊꯪꯕ ꯃꯃꯥꯏꯗꯨꯗ ꯉꯥꯛꯁꯪ ꯉꯥꯡꯕ ꯑꯕꯦꯔꯗꯣ ꯇꯞ ꯇꯥꯈꯩ ꯇꯩꯁꯤꯜꯂꯛꯏ꯫ ꯁꯤꯂꯩ ꯃꯈꯨꯠꯅ ꯈꯜꯂꯒ ꯂꯥꯎꯔꯛꯏ, "ꯇꯧꯔꯛꯀꯅꯣ!" ꯄꯣꯏꯔꯩ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯍꯦꯟꯅ ꯁꯥꯎꯒꯠꯈꯤꯗꯨꯅ ꯃꯥꯅ ꯐꯨꯔꯝꯕ ꯅꯨꯄꯥꯗꯨ ꯏꯟꯊꯣꯛꯂꯝꯃꯒ ꯁꯤꯂꯩꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯈꯣꯡꯄꯥꯛꯅ ꯈꯪꯀꯥꯎ ꯀꯥꯎꯈꯤ꯫ ꯅꯨꯄꯥꯗꯣ ꯃꯁꯥ ꯉꯥꯛꯄ ꯉꯝꯍꯧꯗ ꯃꯅꯤꯡ ꯍꯟꯗꯨꯅ ꯂꯣꯡꯅ ꯇꯥꯏ꯫ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯇꯥꯔꯝꯕ ꯌꯦꯟꯗꯧ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥꯈꯩꯗꯨ ꯄꯥꯛꯀꯟꯗ ꯀꯟꯊꯔꯛꯂꯦ ꯄꯣꯏꯔꯩ꯫ ꯅꯨꯄꯥꯁꯤꯡꯗꯨ ꯏ ꯅꯥꯏ ꯇꯥꯔꯦ꯫ ꯁꯤꯂꯩ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕ ꯅꯨꯄꯥ ꯑꯃꯕꯨ ꯈꯥꯝꯇꯣꯛꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯄꯣꯏꯔꯩꯒꯤ ꯃꯈꯨꯠ ꯐꯥꯔꯒ, "ꯇꯥꯇꯣꯟ, ꯁꯦ ꯇꯣꯛꯑꯣꯕ, ꯁꯤꯟꯅꯕ ꯇꯥꯔꯦ." ꯄꯣꯏꯔꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯥꯕꯨ ꯀꯟꯅ ꯌꯦꯟꯗꯧꯗꯨꯅ ꯑꯃꯃꯝ ꯀꯜꯂꯤ꯫ ꯅꯨꯄꯥꯁꯤꯡꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯒꯥꯔꯤ ꯀꯥꯈꯠꯅꯗꯨꯅ ꯊꯧꯈ꯭ꯔꯦ꯫ ꯄꯣꯏꯔꯩ ꯁꯥꯎꯅ ꯂꯥꯎꯍꯧꯏ, "ꯍꯣꯏ, ꯅꯣꯏ ꯑꯩꯒꯤ ꯃꯇꯨꯡꯗ ꯊꯦꯡꯅꯗꯅꯕ ꯍꯣꯠꯅꯧ, ꯁꯥꯁꯤꯡꯁꯤꯗꯤ!" ꯋꯥꯍꯩꯁꯤꯡꯗꯨ ꯍꯥꯏꯔꯒ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯝꯕꯤ ꯅꯥꯀꯟ ꯑꯣꯏꯔ ꯃꯇꯤꯟꯗꯨ ꯁꯤꯠꯇꯣꯛꯏ꯫ "ꯇꯥꯇꯣꯟ, ꯏꯅꯦ!" ꯁꯤꯂꯩ ꯄꯥꯈꯠꯅ ꯍꯥꯏꯔꯨꯕꯅꯤ꯫ ꯄꯣꯏꯔꯩꯒꯤ ꯆꯤꯝꯕꯥꯜ ꯃꯌꯥꯗ ꯇꯠꯂꯤꯕ ꯎꯟꯁꯥꯗꯨꯗꯒꯤ ꯊꯣꯔꯛꯂꯤꯕ ꯏ ꯈꯔꯗꯣ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤ꯫ ꯄꯣꯏꯔꯩꯁꯨ ꯈꯨꯕꯤꯗꯨꯅ ꯍꯥꯏꯐꯦꯠ ꯅꯥꯗꯨꯅ ꯌꯦꯡꯉꯤ꯫ "ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯍꯥꯏꯗꯨꯅ ꯅꯣꯛꯂꯛꯏ꯫ ꯁꯤꯂꯩ ꯉꯛꯂꯞꯅ, "ꯀꯩꯅꯣ ꯁꯣꯛꯂꯒ ꯅꯣꯛꯏꯗꯨꯅ? ꯉꯥꯎꯔꯕꯣ?" ꯄꯣꯏꯔꯩ ꯈꯣꯡꯒ꯭ꯔꯥꯎ ꯄꯣꯀꯦꯠꯇꯒꯤ ꯔꯨꯃꯥꯜ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯁꯤꯂꯩꯒꯤ ꯃꯃꯥꯏ ꯃꯄꯥꯗꯨꯗ ꯊꯥꯡꯖꯤꯜꯂꯛꯏ꯫ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯃꯆꯤꯟꯗꯨ ꯁꯨꯛꯇꯣꯛꯂꯒ, "ꯅꯪ ꯅꯥꯀꯟ ꯁꯥꯕꯗ ꯑꯩꯗꯤ ꯗꯨꯔꯒꯥ ꯁꯥꯔꯦ." ꯄꯣꯏꯔꯩ ꯅꯣꯛꯂꯒ, ꯁꯦꯠꯂꯤꯕ ꯐꯤ ꯐꯅꯦꯛ ꯃꯆꯨꯗꯨꯒ ꯅꯃꯥꯏ ꯅꯃꯤꯠꯇ ꯅꯠꯇꯅ ꯅꯁꯝꯁꯨ ꯌꯥꯎꯅ, ꯑꯁ ꯃꯥꯎ ꯍꯩꯈꯥ ꯃꯥꯜꯂꯤ꯫ ꯁꯤꯂꯩ ꯅꯣꯛꯂꯛꯏ, ꯑꯗꯨꯒ ꯁꯥꯎꯕ ꯃꯥꯟꯕ ꯋꯥꯁꯨ ꯉꯥꯡꯂꯛꯏ, "ꯌꯥꯔꯦ, ꯑꯝꯇ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯂꯛꯅ ꯁꯥꯗꯅ ꯃꯥꯏꯒꯁꯦ ꯂꯣꯏ ꯁꯣꯛꯂꯅꯤ." ꯁꯣꯛꯅꯤꯕ ꯅꯪꯒꯤ ꯃꯤꯠꯌꯦꯡꯗꯣ ꯀꯩꯅꯣꯝ ꯑꯃꯨꯛ ꯅꯤꯡꯁꯤꯡꯍꯜꯂꯦ." ꯁꯤꯂꯩ ꯃꯆꯤꯟꯗꯨ ꯄꯣꯝꯊꯣꯛꯂꯒ, "ꯀꯩ ꯅꯤꯡꯁꯤꯡꯉꯤꯕ?" ꯄꯣꯏꯔꯩ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯔꯨꯃꯥꯜꯗꯨꯅ ꯁꯤꯂꯩꯒꯤ ꯃꯈꯖꯥꯏꯗ ꯍꯥꯏꯐꯦꯠ ꯅꯥꯟꯊꯣꯛꯂꯒ, "ꯑꯩꯅ ꯅꯪꯅ ꯑꯩꯈꯣꯏꯒ ꯀꯣꯏꯕ ꯆꯠꯄꯗ ꯁ꯭ꯄ꯭ꯔꯦ ꯆꯥꯕꯒꯤ ꯀꯞꯄꯗꯣ ꯅꯤꯡꯁꯤꯡꯉꯛꯄ." ꯃꯁꯝꯗ ꯄꯛꯂꯤꯕ ꯑꯕꯦꯔ ꯈꯔꯗꯣ ꯐ꯭ꯔꯪ ꯐ꯭ꯔꯪ ꯀꯟꯊꯣꯛꯉꯤ ꯁꯤꯂꯩꯗꯣ꯫ ꯑꯗꯨꯃꯥꯏꯅ ꯀꯟꯕꯗꯗꯤ ꯂꯨꯃꯥꯡꯒꯤ ꯃꯁꯝ ꯈꯔꯗꯣ ꯐꯥꯔꯦ꯫ ꯄꯣꯏꯔꯩ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯍꯦꯟꯅ ꯅꯣꯛꯈ꯭ꯔꯦ꯫ "ꯅꯁꯝ ꯑꯐꯥꯕꯗꯨꯒ ꯍꯦꯟꯅ ꯃꯥꯜꯂꯦ, ꯉꯁꯤꯗꯤ ꯅꯪ ꯌꯥꯝ ꯃꯥꯜꯂꯦ." ꯁꯤꯂꯩ ꯅꯨꯄꯥ ꯃꯉꯣꯟꯗ ꯂꯨꯔꯛꯅꯅ ꯌꯦꯡꯂꯒ, "ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩ ꯃꯥꯟꯗꯕ꯭ꯔꯣ ꯍꯥꯏꯁꯦ?" ꯄꯣꯏꯔꯩ ꯃꯀꯣꯛ ꯅꯣꯝꯂꯒ, ꯃꯥꯟꯈꯤꯗꯕ ꯈꯔ ꯀꯨꯏꯔꯦ. ꯈꯔ ꯍꯥꯏꯁꯦ ꯑꯗꯨꯝ ꯀꯨꯏꯔ ꯄꯣꯠꯅꯤ. ꯑꯗꯣ ꯅꯪ ꯀꯩꯅꯣꯝꯗꯤ ꯇꯧꯔꯦ, ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ." ꯁꯤꯂꯩ ꯃꯔꯧ ꯂꯩꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯑꯩꯗꯤ ꯀꯩꯁꯨ ꯑꯣꯟꯗꯦꯗ. ꯇꯥꯇꯣꯟꯒꯤ ꯃꯤꯠꯌꯦꯡꯅꯅꯤ. ꯇꯥꯇꯣꯟꯒꯤ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕ ꯍꯩꯇꯕꯒꯤ ꯑꯩꯒꯤ ꯏꯇꯧ ꯑꯣꯟꯕ ꯃꯥꯟꯕꯅꯤ. ꯑꯩꯗꯤ ꯑꯣꯟꯗꯦ, ꯍꯥꯟꯅꯒꯤ ꯑꯩꯗꯨꯅꯤ." ꯑꯗꯨꯒ ꯊꯥꯏꯅꯒꯤ ꯋꯥꯗꯨꯗꯤ ꯑꯩꯁꯨ ꯅꯣꯛꯅꯤꯡꯉꯤ. ꯇꯥꯇꯣꯟꯅ ꯍꯥꯏꯔꯛꯇꯅ ꯍꯦꯛ ꯅꯤꯡꯁꯤꯡꯍꯜꯂꯦ. ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯇꯧꯈꯤꯕꯁꯤꯡꯗꯣ ꯏꯊꯟꯇ ꯅꯣꯛꯅꯤꯡꯂꯛꯏ꯫ ꯄꯣꯏꯔꯩꯁꯨ ꯅꯣꯛꯈꯤ ꯅꯨꯄꯤ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯃꯁꯝꯗ ꯇꯩꯔꯤꯕ ꯑꯕꯦꯔꯁꯤꯡꯗꯣ ꯇꯞꯅ ꯇꯞꯅ ꯀꯟꯊꯣꯛꯄꯤꯔꯛꯏ꯫